ꯃꯥꯕꯨꯁꯨ ꯃꯌꯥꯝ ꯈꯨꯝꯖꯟ ꯁ꯭ꯇꯥꯔꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯂꯦꯠꯁ ꯒꯣ ꯗꯤꯁ ꯖꯔꯅꯤ ꯇꯨꯒꯦꯗꯔ ꯍꯥꯏꯔꯤꯕ ꯖꯔꯅꯤ ꯑꯁꯤꯒꯤ ꯆꯌꯣꯜ 6ꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯝꯖꯔꯛꯀꯗꯕꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯂꯦꯠꯁ ꯒꯣ ꯗꯤꯁ ꯖꯔꯅꯤ ꯇꯨꯒꯦꯗꯔꯗ ꯄꯟꯖꯈꯤꯕ ꯑꯦꯗꯤꯛꯁꯟ 5 ꯍꯥꯏꯕꯗꯤ ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ, ꯅꯤꯁꯥꯒꯤ ꯑꯦꯗꯤꯛꯁꯟ, ꯅꯨꯄꯤꯗ ꯌꯥꯝ ꯍꯦꯟꯅ ꯂꯨꯞꯁꯟꯕꯒꯤ ꯑꯦꯗꯤꯛꯁꯟ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯗꯤꯛꯁꯟ, ꯑꯗꯩꯗꯤ ꯒꯦꯃꯤꯡ ꯑꯦꯗꯤꯛꯁꯟ, ꯁꯤ 5ꯁꯤꯒꯤ ꯃꯇꯥꯡꯗꯅꯦꯕꯀꯣ. ꯑꯩ ꯏꯁꯥꯃꯛꯇꯒꯤ ꯍꯧꯔꯒ ꯑꯩꯒ ꯄꯨꯜꯂꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩꯗꯗꯤ ꯁꯤꯒꯤ ꯑꯦꯗꯤꯛꯁꯟꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯩꯒꯨꯝ ꯇꯧꯋꯦꯅ ꯍꯥꯏꯔꯦꯀꯣ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯁꯨ ꯑꯩꯒ ꯈꯪꯅꯗꯕ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯗꯣ ꯉꯁꯤ ꯈꯪꯗꯣꯛꯃꯤꯟꯅꯁꯦꯅ ꯇꯧꯕꯅꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯊꯥꯡꯃꯩꯕꯟꯒꯤ ꯆꯩꯔꯥꯎ ꯆꯤꯡꯗꯅꯦ. ꯉꯁꯤꯁꯦ ꯅꯣꯡ ꯈꯔ ꯆꯨꯁꯜꯂꯛꯄꯗꯒꯤ ꯑꯍꯤꯡꯗ ꯃꯤꯗꯤ ꯉꯥꯡꯈꯩ ꯂꯥꯛꯄꯗꯣ ꯑꯗꯨꯗꯒꯤꯗꯤ ꯆꯥꯡꯗ ꯌꯥꯝ ꯍꯟꯊꯅ ꯂꯥꯛꯑꯦ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯩꯔꯤꯁꯦ ꯏꯆꯦ ꯏꯆꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯥꯛꯏ. ꯃꯣꯏꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯒꯦ. ꯅꯨꯄꯥꯈꯩꯗꯕꯨꯗꯤ ꯑꯣꯏꯗꯣꯏꯅꯦ ꯍꯪꯗꯣꯏꯁꯦ. ꯑꯗꯨꯒ ꯃꯣꯏꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁꯤ ꯑꯦꯗꯤꯛꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯔ ꯈꯪꯃꯤꯟꯅꯔꯁꯤ. ꯀꯩꯅꯣ ꯁꯔꯚꯦ ꯑꯃꯇ ꯂꯧꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯁꯦ ꯌꯥꯝ ꯊꯤ ꯀꯥꯟꯅꯒꯅꯤ ꯈꯟꯕ ꯁꯔꯚꯦ ꯑꯃ ꯌꯥꯒꯗ꯭ꯔꯣ? ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯂꯩꯇꯦ. ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯪꯃꯤꯟꯅꯗꯣꯏ ꯉꯥꯛꯇꯅꯦ. ꯃꯣꯏ ꯏꯆꯜꯒꯩꯒ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯍꯪꯒꯦ. ꯃꯣꯏ ꯂꯥꯛꯃꯤꯟꯅꯗꯣ ꯃꯣꯏꯁꯨ? ꯑꯣꯀꯦ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯥꯛꯇꯪ ꯍꯪꯖꯍꯧꯒꯦꯅꯦ. ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯗꯨꯝ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯔꯣꯏ. ꯅꯠꯇꯦ. ꯑꯗ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏ ꯁꯤꯒꯁꯦ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯔꯅꯤ ꯈꯜꯂꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯁꯨ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯄꯥꯈꯩꯁꯦ ꯑꯦꯗꯤꯛꯁꯟ ꯌꯥꯝ ꯊꯤꯅ ꯂꯩꯈꯠꯅꯕꯒꯤ ꯇꯥꯏꯞ ꯇꯧꯔꯦꯀꯣ. ꯑꯦꯗꯤꯛꯁꯟꯁꯦ ꯌꯦꯡꯉꯨꯀꯣ. ꯅꯣꯏ ꯑꯩꯅ ꯇꯥꯕꯗꯨ ꯈꯪꯒꯅꯤ. ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯦ. ꯄꯣꯔꯟ ꯑꯦꯗꯤꯛꯁꯟ ꯂꯩꯔꯦ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯦꯗꯤꯛꯁꯟ ꯂꯩꯔꯦ, ꯅꯤꯁꯥꯒꯤ ꯑꯦꯗꯤꯛꯁꯟ ꯂꯩꯔꯦ, ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯅ ꯑꯣꯕꯁꯦꯁ ꯑꯣꯏꯁꯟꯕ ꯂꯩꯔꯦꯀꯣ. ꯑꯗꯩꯗꯤ ꯒꯦꯝꯗ ꯉꯥꯎꯕ ꯂꯩꯔꯦꯀꯣ. ꯁꯤ 5ꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕꯈꯩꯁꯤꯁꯨ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯌꯥꯎꯔꯦꯕꯀꯣ. ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯁꯨ ꯇꯧꯕ꯭ꯔꯥꯅ ꯈꯪꯅꯤꯡꯉꯤꯅꯦꯕꯀꯣ. ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯉꯣꯟꯗꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ. ꯑꯗ ꯏꯔꯨꯞꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯏꯇꯥꯎꯁꯤꯡꯁꯤꯗ ꯅꯣꯏꯗꯁꯨ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯣꯏꯅ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯕ. ꯍꯥꯏꯗꯤ ꯑꯩ ꯁꯤꯁꯦ ꯂꯩꯌꯦꯅ. ꯑꯗꯨ ꯍꯥꯏꯕꯤꯔꯒꯕꯨꯗꯤ ꯌꯥꯝ ꯊꯤ ꯐꯩ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯀꯥꯏꯖꯗꯅ ꯈꯣꯠꯇꯅꯀꯣ ꯍꯥꯏꯗ꯭ꯔꯒꯁꯨ ꯌꯥꯏ. ꯑꯗꯣ ꯁꯤꯒꯤ 5ꯁꯤ ꯃꯅꯨꯡꯗ ꯅꯣꯏꯗ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯕꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ. ꯌꯥꯎꯗꯦꯕ. ꯑꯁꯤꯗꯤ ꯌꯥꯝ ꯊꯤ ꯐꯩꯅꯦ. ꯑꯩꯈꯣꯏ ꯏꯔꯨꯞ ꯍꯥꯏꯗꯤ ꯅꯪꯗꯤ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯗꯦꯕ. ꯑꯣꯀꯦ. ꯌꯥꯝ ꯊꯤ ꯐꯩ. ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ. ꯑꯗ ꯁꯣꯝꯒꯤꯗꯤ ꯂꯩꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩꯗꯤ ꯂꯩꯇꯦ. ꯒꯦꯝꯁꯨ ꯁꯥꯟꯅꯗꯦ ꯑꯩꯗꯤ. ꯒꯦꯝ ꯁꯥꯟꯅꯗꯦꯕꯀꯣ. ꯑꯣꯀꯦ. ꯑꯗꯨꯗꯤ ꯂꯩꯌꯦꯕ ꯂꯩꯕꯗꯤ. ꯑꯣꯀꯦ. ꯂꯩꯌꯦꯕ. ꯑꯣꯀꯦ. ꯌꯥꯎꯋꯦꯕ. ꯒꯦꯝꯗꯀꯣ. ꯑꯗꯨ ꯅꯪꯗꯤ ꯌꯥꯎꯕ꯭ꯔꯥ? ꯅꯪ ꯀꯩꯗ ꯌꯥꯎꯋꯦ? ꯒꯦꯝꯗ. ꯑꯇꯣꯞꯄꯗꯤ ꯌꯥꯎꯗꯕ꯭ꯔꯥ? ꯌꯥꯎꯗꯦ. 5ꯁꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄꯗꯤ ꯌꯥꯎꯗ꯭ꯔꯦꯕ? ꯑꯣꯀꯦ. ꯌꯥꯎꯋꯦ. ꯑꯗꯨꯝ 5ꯃꯨꯛ ꯑꯣꯏꯕ. ꯏꯌꯥꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯑꯗꯨꯝ 5ꯃꯨꯛ ꯑꯣꯏ. ꯑꯗꯨ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯤ? ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯗꯤ ꯑꯗꯨꯝ ꯑꯔꯁꯇꯣ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯈꯣꯠꯄ ꯌꯥꯏꯑꯕ. ꯑꯗꯨꯒꯤ ꯑꯔꯁꯇꯣ ꯀꯃꯥꯏꯅ ꯊꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯑꯦꯋꯥꯔꯅꯦꯁ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯅꯤ. ꯌꯨꯇ꯭ꯌꯨꯕꯇ ꯐꯥꯎꯕ ꯃꯤ ꯃꯌꯥꯝꯅ ꯄꯤꯗꯅ ꯑꯗꯨꯒꯨꯝꯕ ꯌꯦꯡꯕ ꯌꯥꯏ. ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ. ꯍꯥꯏꯗꯤ ꯁꯦꯛꯁ ꯑꯦꯗꯤꯛꯁꯟꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯌꯦꯕ. ꯑꯩꯁꯨ ꯏꯁꯥꯃꯛ ꯑꯣꯏꯌꯦꯕ. ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯏꯌꯦꯕ ꯑꯩꯁꯦ. ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯩ ꯃꯔꯝꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯉꯦꯕ. ꯑꯗꯒꯤ ꯕꯥꯏꯕꯜ ꯅꯨꯡꯕ ꯄꯥꯕꯁꯨ ꯑꯗꯨꯝ ꯀꯥꯟꯅꯩꯌꯦꯕ. ꯑꯗꯨꯒꯤ ꯁꯦꯇꯥꯅꯤꯖꯝ ꯑꯗꯨ ꯗꯦꯃꯣꯅꯤꯛ ꯑꯣꯏꯕ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯦ ꯗꯦꯃꯣꯅꯤꯛ ꯑꯣꯏꯔꯦ. ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯐꯥꯎꯋꯦꯕ. ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ. ꯃꯥꯅꯦ. ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯐꯔꯦ. ꯑꯩꯈꯣꯏ ꯋꯥꯈꯜ ꯆꯥꯟꯅꯕ ꯀꯥꯡꯕꯨꯅꯦ. ꯑꯩꯈꯣꯏꯁꯨ ꯑꯦꯗꯤꯛꯁꯦ ꯑꯣꯏꯗꯦꯕꯀꯣ. ꯅꯪ ꯍꯥꯏꯗꯣ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯊꯤꯅ ꯄꯥꯏꯀꯣ. ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯁꯤꯗ. ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯔꯃꯦꯟ ꯀꯥꯏꯅ. ꯁꯣꯝ ꯀꯩꯅꯣꯒꯤꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯗꯤ ꯂꯥꯏꯔꯤꯛꯇꯤ ꯄꯥꯕ ꯌꯥꯎꯕ꯭ꯔꯥ? ꯄꯥꯕꯁꯦ ꯂꯥꯏꯔꯤꯛꯇꯤ ꯈꯤꯇꯪ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯤꯅꯦ. ꯑꯩꯁꯨ ꯂꯥꯏꯔꯤꯛ 30ꯒꯤ ꯃꯊꯛꯇ ꯄꯥꯒ꯭ꯔꯦꯕ. ꯅꯠꯇ꯭ꯔꯥ? ꯑꯣꯀꯦ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯥꯒꯠꯃꯤꯟꯅꯩꯅꯦꯕꯀꯣ. ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯍꯥꯏꯕꯗꯣ, ꯏꯔꯨꯞꯅ ꯍꯥꯏꯕꯗꯣ, ꯃꯌꯥꯝꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ, ꯅꯪ ꯅꯃꯥꯟꯅꯕꯈꯩꯗ ꯅꯪꯅ ꯐꯩ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕꯤꯕꯗꯣ, ꯑꯦꯋꯥꯔꯅꯦꯁ ꯄꯤꯕꯗꯣ. ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯄꯥꯡꯗꯤ ꯂꯩꯇꯦꯕ. ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉꯛꯄꯗ ꯄꯥꯡ ꯂꯩꯇꯦꯕ. ꯑꯩꯈꯣꯏ ꯁꯥꯏꯗ ꯄꯥꯡ ꯂꯩꯇꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ. ꯌꯨꯇ꯭ꯌꯨꯕꯇꯕꯨꯗꯤ ꯑꯁ ꯌꯥꯝ ꯊꯤ ꯂꯩꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟ. ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯁꯥꯏꯗꯁꯨ ꯈꯤꯇꯪ ꯄꯨꯁꯜꯂꯛꯄ, ꯀꯥꯟꯅꯕꯔꯣꯝꯗ ꯑꯣꯏꯅ ꯄꯨꯁꯜꯂꯛꯄ, ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯅꯠꯇꯕꯤꯗ ꯄꯨꯁꯜꯂꯛꯄꯁꯦ ꯁꯤꯗꯅꯦꯕ. ꯑꯗ ꯁꯣꯝ ꯑꯅꯤꯒꯤꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯨꯅꯦ. ꯏꯔꯨꯞ ꯑꯅꯤꯒꯤꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ? ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯐꯦꯠ. ꯃꯅꯤꯡꯗꯩ ꯉꯥꯡꯕꯅꯤꯅ ꯃꯥꯏ ꯎꯠꯇ꯭ꯔꯁꯨ ꯌꯥꯏꯀꯣ. ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ? ꯂꯩꯕꯀꯣ. ꯂꯩꯌꯦꯕ. ꯑꯣꯀꯦ. ꯅꯪ ꯁꯣꯝꯒꯤꯗꯤ ꯂꯩꯕ꯭ꯔꯥ? ꯑꯦꯗꯤꯛꯁꯟꯗꯤ ꯂꯩꯇꯦ. ꯑꯗꯣ ꯀꯃꯟꯗꯤ ꯈꯔꯗꯤ ꯇꯧꯕ. ꯑꯣꯀꯦ. ꯂꯩꯇꯦ. ꯑꯣꯀꯦ. ꯈꯪꯖꯅꯤꯡꯕ. ꯌꯥꯎꯋꯦꯕ. ꯑꯣꯀꯦ. ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏ ꯈꯛꯇꯔ ꯐꯠꯇ꯭ꯔꯤꯁꯦ? ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕ ꯄꯥꯔꯇꯤꯁꯦ ꯁꯤꯗꯤ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦ. ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯑꯦꯗꯤꯛꯁꯟꯗ ꯂꯩ. ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯦꯗꯤꯛꯁꯟꯅꯤ ꯍꯥꯏꯔꯛꯄꯒ ꯃꯥꯟꯅꯩ ꯀꯩꯅꯣ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯌꯦꯕ. ꯋꯥꯀꯤꯡꯒꯤ ꯆꯤꯡ ꯀꯥꯕꯒꯤ ꯑꯦꯗꯤꯛꯁꯟꯗꯤ ꯂꯩꯌꯦ. ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ. ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯅꯣꯡꯃꯩ ꯁꯥꯖꯦꯜ ꯇꯧꯖꯕ. ꯑꯣꯀꯦ. ꯑꯁ ꯑꯗꯨꯏꯗꯤ ꯌꯥꯝ ꯊꯤ ꯐꯕꯅꯤ. ꯅꯣꯡꯃꯩ ꯁꯥꯖꯦꯜ ꯇꯧꯗ꯭ꯔꯒꯗꯤꯀꯣ. ꯂꯩꯇꯕ ꯌꯥꯎꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯗꯨꯃꯛꯇꯤ ꯇꯧꯗꯦ. ꯌꯥꯝ ꯍꯦꯟꯖꯅꯃꯛ ꯂꯩꯇ꯭ꯔꯒꯁꯨ. ꯍꯥꯏꯗꯤ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯂꯩꯅꯦꯕ. ꯌꯥꯝ ꯍꯦꯟꯅ ꯂꯩꯖꯟꯗ꯭ꯔꯒꯁꯨ, ꯍꯦꯟꯅ ꯀꯥꯅꯗꯤ ꯂꯩꯖꯟꯗꯕꯀꯣ. ꯈꯔꯗꯤ ꯍꯧꯖꯤꯛꯀꯤꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ. ꯁꯣꯝꯒꯤꯁꯤꯔꯥ? ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯁꯨ ꯍꯥꯏꯅ ꯃꯥꯟꯅꯔꯅꯤ. ꯑꯩꯈꯣꯏꯁꯨ ꯁꯤꯃꯦꯟꯇꯦꯁꯟ ꯀꯥꯏꯅ ꯇꯥꯕꯤꯔꯕ? ꯁꯤꯃꯦꯟꯇꯦꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯄꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦ.
အခုရှင်းပြီဒီကောအဲ့ဒါရီတင်တော်လေအဲ့ထောက်တယ်โอเคအဲ့မတိလို့ဒါဒီဖတ်တယ်တော့အဲ့ဒီအတူကြီးတွေပါအဲ့ဒီအတူကြီးမတိလို့ဒါဟိုင်းတော်လေထော်ကြီးအဲ့ဒီဖတ်တယ်ဝဲနာအခုဒီအီဂျီကိုင်းတာပဲတဲ့ရှိအခုရှူမနာဘခန်းကောင်အခုမစင်ငါနဲ့ဘဒီကဆွတ်တော့ကောမိတော့တော့အဲ့ဒီဒီကိုင်းနေနေလေဒီကန်တဲ့စီပရိုဘလမ်ဒီတော့ rise တော့ဆက်လေပါဟင်ကလေးပဲဆိုဒီကိုင်းနေတော်လေက problem ဒီထုတ်ဆက်လေပါအဲ့ဒီကဒီကိုင်းနေတယ်ရှိအခုဗီဒီယိုကျရင်ခဏမီနီရင်นี่ကိုအကိုက်ကျေပြီကိုက်ပြီရှင်းရပါလားအခုမာနေရင်ဒီအကိုက်ကျေအခုအဲ့အချင်းလေးတွေပြီအကိုက်ကျေပြီကွာအဲ့ဒါဆိုအဲ့တော့မယာဒီခလကအခုစဒုမီနေမတာမနေမလားအတင်း blessing အတနီကွာဒီတန်ပန်ဒီဆူနာမှာတော့ငါနေလားကိုယ်ကဟိုရတဲ့ဆူရမလေးတဲ့အဲ့တော့အခုနပါကကြီး addiction မတောင်းနေပေါ့အဲ့ဆန်နေနေကြနပါကကြီး addiction ကအခုကျစီကန်ကျ social media တဲ့ကိုင်းလုပဲရတော့အဲ့ဒီဖုန်းဆိုတော့တဲ့နိစာတဲ့ကိုင်းလုပဲရတော့ဒီအင်တာကိုင်းလုပဲရတော့obsession ပဲရတော့အဲ့ဒီပေါ်နေဒီဆက်လိုက်ပဲရတော့စီကင်းများပြအခုကျခရခရလေးပေါ့ addiction နဲ့ direct ဖတ်တဲ့ဘယ်သူမှတင်နေတဲ့အဲ့တန်ဒီအိုက်တော့ဘခပါအဒုမတင်နေတဲ့ပေါ့အဲ့ဒါက addiction ကြီးkitang common နဲ့ကတောင်းနေပါစေရှိမှရောင်းနေတယ်ပေါ့အဲ့ဒါအခုနောက်ကြရင်ကြီးနေပါနေကြီးမနုတို့ရှိကြီးနေနော် direct နဲ့ ADC da ရောင်းကိုင်းနဲ့တော့ plus common တော့အဲ့ဒီကြီးအဲ့ဒါတော့ hydrogen ပေါ့စီကီမငါစီကင်းတို့ common နဲ့တော့ရောက်ပါနတ်က addiction နဲ့လိုက်ပဲရောက်ပါအဲ့ဒါ common နဲ့တော့ရောက်ပါအဲ့ဒါဟောင်းကြရင်မနေပါအဲ့ဒါလိုက်ပဲရောက်ပါလိုက်တယ်ပဲရောက်ပါဟပ်ပြီးလို့နေမတန်ကြီးစက်နာလေးနဲ့ခါဆိုရအောင် โอเคအဲ့ဒါနဲ့အဲ့ဒါခေါင်းကနေမဆုံးပြီဒီကေရောက်ပါโอเค obsessor ကြီးကိုစီကိုင်းနေဒီကရှုကားဟဲနေဒီလိုက်တော့မလေးကိုင်းနေတာအခုအဲ့သဘာအတော့ပါလိုက်ပါဂျွန်နိုးရ โอเคအဲ့ဒါနဲ့ high ဒီ high ကွာအခုနဲ့ရှိကုန်မှာဖတ်တော့တော့လေးကြအခုအဖဖတော့ငိုင်းလိုက်တော့နေဟဲ့ပါအဖဖတော့ပဲလေအကဒီအခုဖတ်တော့တော့ဝေးမတမ်လိုက်တဲ့ဟဲ့ပါစီအဲ့ဒါနဲ့ကောင်းတယ်ဆုံးပြီဟပ်ပြီးလို့နေโอเคအဲ့ဒါလိုက်ပြီးရောက်ပြီလားလိုက်ပြီးရောက်ပါโอเคရမနမဒီမှာတော့အင်းအောင်လိုက်ပြီးရောက်ပါအဲ့ရှိလိုက်ကြီးလိုက်နေတယ်ပေါ့ဒီကွာအဲ့ဒီဆန်တဲ့ရမ်တီးနေခင်တယ်လေနဲ့တဲ့သူခရခရလို့မှာဟုတ်အဲ့ဒါရမကိတဲ့ကိနဲ့ခဏမတော့ခံစားလို့ကွာသူကစီကီအဲ့ဒီဆန်တဲ့ for example masturbation ကစကိုက်ဒီက normal နဲ့ကဟဲ့ပြောရကွာစီကီပိုချေရမ်ဘောကြီးမို့ဒီကိလိုက်ကြီးအဲ့နော်ဒီပန်ကြကြီးပါနိစားလဲကွာဒီကကလည်းဆမ်လဲကွာ social media တယ်လဲကွာအဲ့ဒီမာပုံနေဒီဆက်လဲကွာ game လဲကွာစီမငါဒီလုံးတဲ့နင်းတော့ဒီကစကိုက်လဲတင်တော့ပဲအခုဒီတော့ပဲပေါ့ခရခရအစီရမနေတော့ပဲရအခုနေဒီဖတ်တယ်ခန့်သေးပဲခွမတာအခုစင်လို့နေနာပါတော့ခွနဲ့နေနေပေါ့အဲ့ဒီရမ်ဘောကြီးတင်ဒီကရဲမို့ချီခန့်ဒီဟဲ့ဒီကစကိုက်ဒီနောက်တော့ဒီစီဒီ normal ချင်းကစကိုက်လဲတင်ခန့်ပဲမတော့ကိုင်မို့လေဒီတော့ဖုန်းပြီးမရှိ natural instinct နဲ့ကစူဒီကိုက်တယ်ဘာမှမလုပ်ဘူးဟိုကာဟင်စလာကတည်းကဖတ်တယ်နော်အဲ့တော့ဆက်ဆက်မလို့ခန့်တယ်အပင်းဒီဖတ်တယ်ပေါ့အဲ့ဒါအစားနဲ့ခန်းမုံတကားလဲပေါ့ခန်းမုံထုံးတယ်စပါတော့ကာနာအမိုင်းတော့နာကတော့တော့တယ်တော့ဒီမိုင်းတာနဘောနော်တာလေโอเคအဲ့ဒီနေအခုကျဟန်ကြရီကွာအခုနချင်းနာဟာရောကအခုနကတော့တော့ဘူးငါမွေးပါစပါတော့မကြီးသူတို့ကတော့ကတည်းကတော့တော့ဘူးဆက်ငါမွေးဆက်စားရောခဏအဲ့ဒါတော့ကတည်းကအဲ့ဒီနေစမိုင်းတော့အခုကျအခုနဟန်ကြရီကြခေကမမန်တဲ့တောက်တဲ့ကန်တက်လိုက်တဲ့ဟာရောကွာမွေးတော့အခု motivation လောက်နေပါအခုတော့ဒီစနာဝဲကြီးနဲ့ဖာလိုက်တယ်တော့အခုဖတ်ကြည့်လိုက်တယ်အခုရှင်းတော့ကဲ motivation မလောက်ပါ plus လိုက်တယ်မြေခလို့ကြီးမွေးဖတ်တာပါအဲ့ဒါတော့အခုလည်းကိတာတော့တာဆင်းတော့နေတယ်အခုနေအခုကြီးရှိတဲ့ဒီစက်လေးနဲ့ဟာနာနေပြီးကြငေါမယ်အဲ့တော့စမိုင်းတော့တယ်ပြီးငေါပြီးခါတယ်အခုကြီးအမမအခုကြီးတာတော့တာဆင်းတော့ပါရမနာခံပါအရမလို့မအဲ့နခံမနေပဲလိုက်ကြပါအဲ့နခံပါခါကြီးရမနာခံတော့ရောင်းကနေပါစမိုင်းတာတော့တာဆင်းတော့နေတယ်နေပြီးကွာအဲ့ဒီဒီကြီးရမ်ပွေးဟာဒီဒီမတွေ့နေဒီဖတ်တော့ဒီပေါ်နေတော့ normal ဘူးရကွာအဲ့ဒီရာကဒီစင်တော့ဟန်နေဒီခိုင်ပါဖတ်တယ်နဲ့ကလေးအဲ့ဒီကဒီမငါ့ကိုဖတ်တယ်โอเคအခုကျတော့မှန်တယ်မိကေရရှင်ဝိုက်တာဒီမငါ့မလို့နေမှာဒီစဘာဒီဆို witness ပေါ်နော်အဲ့ဆုံးဒီကိရနော်မို့လဲမငါမို့ဖတ်တယ်ဆုံးဒီကိရနော်โอเคကိုင်းနဲ့ခက်လဲပါတော့ဒီကိုင်းနဲ့ခက်လဲပါโอเคအဲ့တော့ဒီကိုင်းနဲ့ခက်လဲဒီဝိုင်းနဲ့ခက်လဲโอเคငါစားတော့ကြပြီပါဖတ်တယ်ဖတ်တယ်ခက်နေပါဖာရဘနေဖတ်တယ်ခက်နေတော့ပုတ်အဖတ်တဘောတော့ကိုဖတ်တယ်နာခံပေါ်တော့တယ်လည်းကျင်းလာကြတယ်အဲ့ဒါရှင်း benefici entari più caide quando adu si inevitable ne ba dum lo lo tong ne ga ni ba ale ki di focus ko ya ma ka hen ne ga di du ni mai ta lo still problem kan le se du ga pe no mai adu ma di ya kan le ta ko ya ka ni ma ni nga mai la no ne no ai se pa no ma ri no ne
3-4 times ꯑꯗꯨꯝ ꯇꯧꯈꯠꯂꯛꯑꯦ ꯑꯗꯨꯗꯤ ꯑꯦꯗꯤꯛ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯑꯣꯏꯔꯛꯑꯅꯦꯕ ꯑꯦꯗꯤꯛꯇꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯗꯤ ꯈꯔ ꯌꯦꯡꯕ ꯌꯥꯔꯔꯣꯏ. ꯍꯥꯏꯗꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯗꯤ ꯐꯠꯇꯦꯀꯣ ꯑꯗꯨ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯑꯃꯨꯔꯛꯒꯨꯝꯕ ꯇꯧꯊꯣꯛꯄꯒꯤ ꯐꯕ꯭ꯔꯅꯤ ꯈꯟꯗꯦ ꯑꯗꯣ ꯁꯨꯡꯇꯧ ꯇꯧꯗꯕꯗꯤ ꯐꯠꯇꯕ꯭ꯔꯅꯤ ꯈꯜꯂꯦ ꯑꯩ ꯑꯣꯀꯦ ꯅꯪꯒꯤ ꯃꯣꯠꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯏ ꯑꯗꯨ ꯑꯣꯄꯤꯅꯤꯌꯟꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯧ ꯄꯥꯝꯃꯤꯁꯦ ꯅꯉꯣꯟꯗ ꯑꯥꯔꯒ꯭ꯌꯨ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯣ ꯌꯦꯡꯅꯕꯀꯣ ꯑꯗꯨꯒꯤꯗꯤ ꯉꯁꯤꯃꯛꯇꯤ ꯂꯧꯖꯔꯔꯣꯏꯒꯦꯀꯣ ꯑꯗ ꯁꯣꯝꯕꯥ ꯅꯣꯏꯕꯥꯅꯤꯒꯤꯗꯤ ꯀꯩꯅ ꯈꯜꯂꯤ ꯐꯩꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯟꯕ꯭ꯔꯥ ꯃꯥꯏꯗꯣ ꯑꯗꯨꯝ ꯑꯣꯀꯦ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯖꯁ ꯀꯃꯟ ꯊꯤꯡ ꯑꯅ ꯈꯜꯂꯦꯕꯀꯣ ꯐꯠꯇꯦꯕ ꯁꯣꯝꯒꯤꯗꯤ ꯀꯩꯅ ꯈꯜꯂꯦ ꯈꯪꯗꯦꯕ ꯌꯥꯏ ꯐꯠꯇꯦ ꯐꯠꯇꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯐꯠꯇꯦ ꯃꯉꯥꯃꯛꯇꯣ ꯑꯣꯀꯦ ꯏꯌꯥꯝꯕꯩꯗꯤ ꯀꯩ ꯂꯩ ꯑꯗꯨꯗ ꯃꯥꯁꯇꯔꯕꯦꯁꯟꯗꯤ ꯑꯩꯈꯣꯏ ꯇꯧꯗꯕꯗꯤ ꯍꯥꯏꯕꯗꯤ ꯍꯦꯜꯊꯒꯤ ꯑꯣꯏꯅꯁꯨ ꯁꯤ ꯇꯧꯗꯕꯁꯤ ꯍꯦꯜꯊꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯑꯦ. ꯑꯣꯀꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯗꯤ ꯐꯠꯇꯕ ꯔꯣꯝꯗ ꯑꯣꯏꯅ ꯎꯔꯒ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥ ꯇꯧꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯃꯥꯁꯇꯔꯕꯦꯁꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯐꯣꯟ ꯀꯩꯀꯥ ꯌꯦꯡꯉꯒ ꯇꯧꯏꯀꯣ ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯣ ꯖꯥꯠ ꯖꯥꯠ ꯍꯦꯟꯅ ꯑꯗꯨꯅꯦ ꯅꯨꯄꯤꯈꯩꯁꯦ ꯑꯣꯕꯖꯦꯛꯇꯤꯐꯥꯏ ꯇꯧꯕ ꯍꯦꯜꯂꯛꯄ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯐꯣꯜꯁ ꯏꯂꯨꯖꯟ ꯑꯃ ꯎꯔꯦꯕ ꯃꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯨꯗꯤ ꯑꯦꯛꯁꯟ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤꯗ ꯑꯝꯇ ꯆꯠꯅꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯂꯣꯏꯅꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯀꯣꯛꯇꯣ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯑꯣꯏꯅ ꯈꯜꯂꯒ ꯂꯩꯔꯦꯕ ꯂꯥꯟꯅ ꯑꯣꯏꯅ ꯂꯝꯖꯤꯡꯕꯒ ꯃꯥꯟꯅꯔꯦꯕ ꯑꯗꯨꯅ ꯐꯠꯇꯦꯅ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯀꯩ ꯍꯥꯏ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯄꯣꯠꯇꯤ ꯑꯗꯨꯝ ꯃꯥꯡꯖꯕꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯀꯩꯁꯨ ꯌꯥꯝ ꯀꯥꯏꯗꯕ ꯈꯜꯂꯤ ꯈꯜꯂꯦ. ꯑꯣꯀꯦ ꯃꯉꯥꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯦꯕ ꯇꯧꯕ ꯈꯣꯠꯄꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯃꯥꯡꯉꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯅꯨꯄꯤꯗꯧꯅ ꯍꯥꯏꯗꯤ ꯂꯩꯅꯤꯕꯀꯣ. ꯑꯣꯀꯦ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯌꯥꯏ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦ. ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯈꯪꯖꯅꯩ ꯁꯣꯝꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯦꯕ ꯑꯣꯀꯦ ꯅꯣꯔꯃꯦꯜ ꯕꯦꯁꯤꯁꯇ ꯆꯠꯂꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤ. ꯀꯩꯅꯣ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔꯗꯒꯤꯐꯥꯎꯗ ꯀꯩꯅꯣ ꯄ꯭ꯔꯤꯚꯦꯟ ꯇꯧꯕ ꯉꯝꯕꯒꯤ ꯄꯣꯠ ꯂꯩꯕꯅꯤꯅ ꯀꯩꯅꯣꯒꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯌꯥꯝꯅ ꯑꯣꯕꯁꯦꯁ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯃꯦꯟꯇꯦꯂꯤ ꯗꯥꯎꯟ ꯂꯥꯛꯀꯅꯤ ꯑꯗꯨ ꯐꯤꯖꯤꯀꯦꯜꯂꯤ ꯂꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯁꯤꯗ ꯍꯦꯟꯅ ꯕꯦꯛꯋꯥꯔꯗ ꯑꯣꯏꯔꯛꯄꯒꯤ ꯆꯥꯟꯁꯦꯁ ꯑꯃꯗꯤ ꯂꯩ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯣꯕꯁꯦꯁ ꯑꯣꯏꯁꯜꯂꯒꯗꯤ ꯑꯗꯨ ꯍꯣꯏ ꯑꯦꯗꯤꯛꯁꯟꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯅꯕ ꯄꯥꯝꯕꯩ ꯈꯔ ꯇꯧꯕ ꯊꯥꯗꯣꯛꯇ ꯐꯩ ꯉꯝꯗ꯭ꯔꯦ ꯈꯜꯂꯒꯁꯨꯀꯣ ꯇꯞꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯐꯩꯕ. ꯑꯣꯀꯦ ꯁꯦꯝꯗꯣꯛꯄꯗꯤ ꯐꯩꯅ ꯈꯜꯂꯦꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯄꯥꯝꯖꯩꯁꯦ. ꯊꯝꯕꯗꯨꯅ ꯐꯩꯌꯦꯕ ꯂꯦꯚꯦꯜ ꯑꯝꯗ ꯁꯨ ꯀꯥꯏꯗꯦꯅ ꯈꯟꯕ꯭ꯔꯥ ꯐꯠꯇꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯑꯣꯅꯦꯁꯇꯤ ꯂꯩꯕꯗꯨꯗꯤ ꯌꯥꯝ ꯊꯤ ꯐꯔꯦꯀꯣ ꯅꯤꯡꯉꯦꯕ ꯂꯩꯔꯝꯃꯒꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯂꯩꯌꯦꯅ ꯍꯥꯏꯖꯩꯁꯤꯅꯤ ꯁꯤ ꯂꯩꯔꯝꯃꯒꯁꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ. ꯑꯣꯀꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒꯤ ꯃꯤꯡ ꯀꯧꯕ ꯑꯩ ꯁꯨꯅꯤꯜ ꯀꯧꯋꯦ. ꯁꯨꯅꯤꯜꯒꯤ ꯀꯩ ꯂꯝꯗꯣꯏꯅꯣ ꯑꯩ ꯁꯤ ꯀꯩꯅꯣ ꯂꯩ ꯍꯤꯡꯒꯣꯜꯗꯩ. ꯑꯣꯀꯦ ꯑꯩꯅ ꯏꯁꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯅ ꯃꯥꯔꯇꯤꯟ ꯀꯧꯋꯦ ꯆꯠꯂꯒꯦ ꯀꯩ ꯆꯦꯅꯦꯜꯒꯤꯅꯣ ꯁꯤꯕꯣ? ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯀꯦꯗꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯉꯥꯛꯇ ꯊꯥꯒꯠꯄꯅꯦ ꯁꯔꯚꯦ ꯑꯣꯏꯅ ꯂꯧꯕꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯏꯁꯇꯥꯔꯁꯟ ꯑꯃ ꯂꯩꯖꯕꯅꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡꯗ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯄꯣꯠꯁꯤꯗꯤ ꯑꯩꯅ ꯑꯣꯗꯤꯌꯟꯁ ꯈꯤꯇꯪ ꯄꯥꯝꯅꯤꯡꯕꯒꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯣꯗꯤꯌꯟꯁꯁꯤ ꯄꯥꯡ ꯆꯠꯂꯣꯏ ꯌꯥꯗꯦꯕ ꯌꯨꯇ꯭ꯌꯨꯕꯀ ꯀꯩꯅꯣ ꯐꯦꯁꯕꯨꯛꯀꯁꯦ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯐꯔꯦꯕ ꯁꯣꯔꯠ ꯇꯥꯝꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯗꯤꯌꯟꯁꯀꯨꯝꯕꯩꯗꯤ ꯐꯦꯁꯕꯨꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯆꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅꯦ ꯁꯤ ꯃꯌꯥꯝꯁꯤ ꯂꯩꯖꯧꯔꯒꯦ ꯏꯌꯥꯝꯕ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣ. ꯅꯨꯄꯤ ꯍꯪꯁꯤꯔꯥ ꯕ꯭ꯔꯣꯗꯤ ꯀꯩ ꯑꯦꯗꯤꯛꯁꯟ ꯂꯩꯒꯦ? ꯕ꯭ꯔꯣꯗꯤ ꯀꯩ ꯑꯦꯗꯤꯛꯁꯟ ꯂꯩꯒꯦ? ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯍꯧꯖꯤꯛ? ꯍꯣꯏ ꯑꯌꯥꯝꯕꯗꯨꯁꯨ ꯍꯪꯕꯤꯔꯦ. ꯑꯣꯀꯦ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗꯤ ꯑꯦꯗꯤꯛꯁꯟꯁꯦ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯖꯔꯒꯦꯀꯣ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯂꯩꯕ ꯌꯥꯎꯋꯦꯀꯣ ꯑꯦꯗꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯉꯥꯎꯕ ꯅꯤꯁꯥꯗ ꯍꯦꯟꯅ ꯂꯨꯞꯁꯟꯕ ꯌꯥꯎꯋꯦꯀꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯦꯟꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯣꯕꯁꯦꯁ ꯑꯣꯏꯁꯟꯕ ꯌꯥꯎꯋꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯠꯇꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯒꯤ ꯒꯦꯝꯗꯒ ꯉꯥꯎꯁꯟꯅꯔꯒ ꯂꯩꯕ ꯌꯥꯎꯋꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤꯡꯁꯤꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯤ ꯁꯨꯃꯥꯏꯅ ꯃꯤ ꯑꯇꯣꯞꯄꯁꯨ ꯂꯩꯕ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯗꯅ ꯇꯧꯔꯤꯅꯦꯕ ꯂꯩꯔꯝꯃꯒꯗꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯂꯩꯔꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯔꯒ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯂꯩꯕꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏꯗꯧꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ? ꯂꯩꯔꯣꯏꯗꯧꯕ ꯃꯤꯁꯦ ꯅꯣꯡꯃꯁꯦ 24 hours ꯂꯩ ꯅꯠꯇ꯭ꯔꯥ 24 hours ꯍꯥꯏꯕꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯄꯨꯡ 5 minute ꯅꯠꯇ꯭ꯔꯒ 10 minute ꯅꯠꯇ꯭ꯔꯒ 30 minute ꯏꯇꯣꯝꯇ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕ꯭ꯔꯥ? ꯐꯪꯉꯦ ꯅꯣꯡꯃꯗ ꯀꯝꯄꯜꯁꯔꯤ ꯏꯇꯣꯝꯇ ꯂꯩꯕ ꯃꯇꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯁ꯭ꯄꯦꯟ ꯇꯧꯒꯗꯒꯦꯕ ꯑꯩꯒꯤ ꯃꯇꯝꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯁ꯭ꯄꯦꯟ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯐꯦꯁꯕꯨꯛ ꯄꯥꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯛꯀꯦ ꯀꯩꯅꯣ ꯌꯦꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯑꯟꯅꯦꯁꯦꯁꯔꯤꯗ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯗꯀꯣ ꯐꯠꯇꯕ ꯌꯦꯡꯉꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯕ ꯌꯥꯏ ꯇꯥꯟꯖꯥꯗꯣ ꯑꯩꯅ ꯀꯔꯝꯕ ꯋꯥꯈꯜ ꯈꯟꯒꯗꯒꯦꯕ ꯃꯗꯨ ꯏꯁꯣꯔꯅ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯇꯝꯅꯦꯕ ꯅꯉꯣꯟꯗ 5 minute ꯑꯣꯏꯒꯦꯔꯣ 15 minute ꯑꯣꯏꯒꯦꯔꯣ 30 minute ꯑꯣꯏꯒꯦꯔꯣ ꯅꯥꯇꯣꯝꯗ ꯂꯩꯕ ꯇꯥꯏꯃꯤꯡꯗ ꯀꯩꯒꯨꯝꯕ ꯑꯩꯅ
ꯑꯩ ꯏꯆꯥ ꯏꯁꯨ ꯂꯩꯔꯦ ꯈꯜꯂꯣꯅꯦꯕ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯗꯀꯣ ꯖꯁ ꯑꯩꯅ ꯌꯥꯝ ꯍꯩ ꯍꯥꯏꯕꯒꯤ ꯅꯠꯇꯕꯀꯣ ꯃꯣꯏꯗ ꯑꯩꯅ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔ ꯀꯥꯟꯗ ꯃꯈꯣꯏꯁꯦ ꯑꯐꯕ ꯁ꯭ꯇ꯭ꯔꯤꯝꯗ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯁꯦ ꯇꯥꯟꯖꯥꯗꯨꯗ ꯑꯩꯅ ꯃꯥꯡꯍꯟꯗ꯭ꯔꯥ ꯃꯇꯝ ꯑꯃ ꯃꯥꯡꯍꯜꯂꯤꯀꯣ ꯀꯃꯥꯏꯅ ꯀꯥꯟꯅꯗꯕꯗ ꯑꯩꯅ ꯁꯦ ꯅꯪ ꯅꯠꯇꯕ ꯌꯦꯡꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯈꯜꯂꯝꯕ ꯌꯥꯏ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯕ ꯌꯥꯏ ꯈꯪꯅꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯛꯇꯪ ꯈꯪꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕꯅꯦ ꯂꯣꯏꯅꯃꯛ ꯄꯥꯞ ꯑꯁꯤ ꯂꯣꯏ ꯇꯧꯕꯅꯦꯕ ꯕꯠ ꯄꯥꯞꯁꯦ ꯍꯣꯔꯦꯟ ꯉꯥꯛꯄꯤꯌꯣꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯃꯨꯛ ꯆꯪꯖꯗ꯭ꯔꯥ ꯆꯪꯉꯤꯗꯣ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯑꯣꯖꯥꯅ ꯍꯥꯏꯕꯤꯗꯣ ꯀꯩꯅꯣꯅꯦꯕꯀꯣ ꯐꯠꯇꯕꯗꯣ ꯑꯩꯈꯣꯏ ꯇꯧꯔꯒꯁꯨ ꯐꯠꯇꯕ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ ꯑꯗꯨꯅꯦꯀꯣ ꯑꯩꯈꯣꯏ ꯈꯪꯖꯩꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯟꯖꯕꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯝꯗꯦ ꯃꯗꯣ ꯇꯞꯅ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯅꯦꯖꯔ ꯂꯥꯏꯐ ꯍꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯏꯚꯟ ꯑꯩꯈꯣই ꯏꯆꯥ ꯄꯥꯈꯪ ꯐꯥꯔꯦ ꯏꯆꯥ ꯅꯣꯏꯗꯧ ꯆꯥꯎꯔꯦ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯂꯩ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣ ꯏꯌꯥꯝꯕ ꯀꯧꯗꯗꯤ ꯑꯣꯖꯥ ꯀꯧꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 47 years ꯀ꯭ꯔꯣꯁ ꯇꯧꯔꯕꯅꯦ ꯑꯗ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯈꯪꯉꯝꯗꯦ ꯇꯞꯅ ꯈꯪꯉꯀꯥꯟꯗ ꯑꯆꯨꯝꯕ ꯍꯥꯏꯁꯦ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠ ꯑꯗꯨꯝ ꯂꯩꯗꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯉꯥꯎꯁꯤꯟꯅꯕ ꯃꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯀꯥꯟꯗ ꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯒꯅ ꯀꯩꯗꯧꯔꯦ ꯖꯁ ꯈꯤꯇꯪ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯤꯡꯕꯗꯒꯤ ꯗꯦꯟ ꯑꯐꯕꯁꯤ ꯏꯇꯣꯝꯇꯗꯤ ꯆꯠꯄꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯑꯩꯒꯤ ꯅꯤꯌꯔꯦꯁ ꯑꯩꯒꯤ ꯏꯆꯥ ꯗꯦꯟ ꯑꯩꯒꯤ ꯏꯅꯥꯎ ꯗꯦꯟ ꯑꯩꯒꯤ ꯅꯥꯏꯕꯔ ꯃꯌꯥꯝꯁꯤꯡꯒꯩꯁꯤꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯄꯨꯊꯣꯛꯑꯀꯥꯟꯗꯀꯣ ꯑꯗꯣ ꯑꯩꯅ ꯆꯤꯡꯁꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯒꯩꯁꯦ ꯑꯩꯒꯤ ꯂꯣꯏ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯦ ꯆꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯨꯏꯔꯕꯅꯦ ꯑꯗꯨꯅꯤꯗ ꯑꯗꯨꯅꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯁꯦ ꯋꯥꯈꯜꯂꯣꯟꯕꯨ ꯌꯥꯝ ꯃꯥꯟꯅꯖꯔꯤꯑꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯦꯕ ꯐꯠꯇꯕ ꯑꯍꯥꯟꯕ ꯇꯧꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕꯁꯦ ꯁꯦꯝꯗꯣꯔꯛꯑꯦꯕ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯂꯝꯕꯤꯁꯤꯗꯅꯦ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯇꯣꯞꯄꯁꯨ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏ ꯈꯛ ꯇꯧꯕꯅ ꯀꯥꯟꯅꯗ꯭ꯔꯦꯕ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯉꯁꯤ ꯍꯪꯖꯔꯤ ꯃꯌꯥꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯂꯧꯕꯤꯔꯤꯅꯦꯕꯀꯣ ꯂꯧꯖꯔꯤꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯁꯤ ꯐꯩꯌꯦꯅ ꯈꯜꯂꯦ ꯐꯠꯇꯦꯅ ꯈꯜꯂꯦ ꯃꯣꯏ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅꯪꯅ ꯍꯥꯏꯗꯣ ꯐꯩ ꯐꯠꯇꯦꯅ ꯑꯩ ꯃꯔꯩ ꯀꯩꯀꯥꯗꯤ ꯑꯝꯇ ꯌꯦꯟꯅꯗ꯭ꯔꯦ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯈꯛ ꯂꯧꯖꯔꯒ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯈꯛ ꯐꯔꯒ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯣ ꯃꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯅꯥꯎꯁꯤꯁꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯐꯅꯕꯅꯦ ꯆꯠꯃꯤꯟꯅꯩꯁꯦ ꯁꯤꯅꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯌꯥꯝ ꯊꯤ ꯆꯨꯝꯖꯩ ꯑꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯂꯥꯁ ꯑꯣꯏꯅ ꯑꯝꯇꯪ ꯍꯪꯖꯍꯧꯒꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯗꯤꯛꯁꯟ 5 ꯄꯟꯖꯈꯤꯀꯣ ꯑꯣꯖꯥ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯁꯤꯒꯤ ꯑꯦꯗꯤꯛꯁꯟꯁꯦ ꯅꯠꯇꯕꯅꯦ ꯑꯣꯖꯥꯒꯤ ꯏꯆꯥꯁꯨ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗ ꯏꯆꯥꯗꯕꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯏꯟꯈꯠꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤꯗ ꯐꯠꯇꯅ ꯇꯧꯋꯦꯅ ꯈꯟꯕꯀꯣ ꯍꯥꯏꯗꯤ ꯏꯆꯥ ꯏꯅꯥꯎꯈꯩꯅ ꯇꯧꯔꯤꯁꯦ ꯁꯤꯃꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯤ ꯀꯥꯏ ꯍꯥꯏꯕ ꯑꯣꯖꯥꯅ ꯂꯩꯕꯤꯔꯒꯗꯤ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯃ ꯅꯠꯇ꯭ꯔꯒꯁꯨ ꯑꯣꯖꯥꯅ ꯌꯥꯝ ꯂꯩ ꯃꯗꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯣꯖꯥꯅ ꯉꯁꯤ ꯄꯟꯕ ꯌꯥꯕꯗꯅꯦꯀꯣ ꯅꯨꯄꯤꯒꯤꯗꯤ ꯅꯠꯇꯕꯤꯗ ꯅꯨꯄꯥꯒꯤ ꯑꯣꯏꯅ ꯐꯔꯦ ꯏꯚꯟ ꯑꯗꯨ ꯂꯣꯏ ꯇꯣꯛꯊꯣꯛꯑꯁꯦꯕꯀꯣ ꯃꯥꯏ ꯑꯐꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯕꯠ ꯏꯁꯄꯣꯔꯠꯇ ꯃꯥ ꯌꯥꯝ ꯊꯤꯅ ꯐꯥꯎꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛꯇ ꯃꯥ ꯌꯥꯝ ꯊꯤꯅ ꯑꯐꯧꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯇꯤꯞꯇꯣꯞ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯃꯦꯅꯔ ꯀꯣ ꯃꯣꯏꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯗ꯭ꯔꯒꯁꯨ ꯃꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯔ ꯃꯥꯒꯤ ꯑꯪꯀꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯅꯤꯅꯀꯣ ꯖꯁ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯣꯏꯁꯅꯨ ꯃꯊꯛ ꯊꯣꯡꯕ ꯑꯣꯏꯁꯅꯨꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯀꯩꯗꯧꯔꯦ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯠꯁꯤꯕꯨ ꯍꯪꯒꯠꯅ ꯌꯦꯡꯗꯦꯕ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯅꯤ ꯀꯩꯗꯧꯔꯦ ꯆꯨꯞ ꯃꯆꯩ ꯐꯩꯅ ꯆꯤꯡꯉꯒ ꯂꯥꯛꯑꯕꯅꯦ ꯍꯥꯏꯔꯒꯅ ꯀꯩꯗꯧꯒꯅꯤ ꯍꯥ ꯃꯃꯥꯡꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯕꯤꯗꯣ ꯃꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯇꯝꯃꯨꯔꯤꯕ ꯂꯥꯏꯔꯤꯛ ꯀꯩ ꯀꯩꯅꯣꯗꯤꯅꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯄꯤꯛꯏꯉꯩꯗ ꯑꯥꯔꯂꯤ ꯇꯨ ꯕꯦꯠ ꯑꯦꯟ ꯑꯥꯔꯂꯤ ꯇꯨ ꯔꯥꯏꯁ ꯃꯦꯛ ꯑ ꯃꯦꯜ ꯍꯦꯜꯗꯤ ꯋꯦꯜꯗꯤ ꯑꯦꯟ ꯋꯥꯏꯁ ꯑꯅ ꯑꯃꯈꯛ ꯇꯝꯃꯛꯏꯀꯣ ꯇꯝꯃꯛꯏꯕ ꯂꯥꯏꯔꯤꯛꯇꯣ ꯃꯗꯨ ꯄꯥꯔꯨꯔꯒ ꯍꯩꯔꯀꯥꯟꯗ ꯑꯦꯛꯖꯥꯝ ꯄꯤꯔꯨꯔꯀꯥꯟꯗ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯃꯤꯁꯇꯦꯛ ꯃꯥꯒꯤ ꯁ꯭ꯄꯦꯂꯤꯡꯗꯣ 100 out of 100 ꯃꯥ 100 ꯇꯥꯔꯒꯦꯠ ꯇꯧꯈ꯭ꯔꯦꯕ ꯃꯥ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯂꯧꯔꯦꯕꯀꯣ ꯕꯠ ꯃꯥꯅ ꯍꯣꯔꯦꯟ ꯗꯣꯛꯇꯔ ꯑꯣꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯔ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯣꯕ ꯒ꯭ꯂꯥꯁ ꯑꯃꯨꯛ ꯊꯥꯕ ꯎꯞꯄ ꯇꯥꯔꯒꯗꯤ where is early to bed and early to rise make a healthy well and wise ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯒꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯦꯕ ꯑꯗꯨ ꯄꯥꯔꯒ ꯃꯥ ꯐꯥꯔꯁ ꯇꯥꯕꯗꯨꯗꯤ ꯃꯥ ꯕ꯭ꯔꯦꯟꯗꯣ ꯆꯤꯐꯥ ꯄꯨꯕ ꯊꯨꯕꯩꯗꯤ ꯍꯥꯏꯕ ꯄꯨꯕ ꯌꯥꯏ ꯑꯗꯨ ꯃꯥ ꯃꯃꯤꯠ ꯁꯣꯏꯗꯨꯗꯤ ꯃꯥ ꯍꯣꯔꯦꯟ ꯗꯣꯛꯇꯔ ꯑꯣꯏ ꯈꯜꯂꯣ ꯃꯥ ꯃꯤ ꯀꯃꯥꯏꯅ ꯂꯥꯏꯌꯦꯡꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯑꯃ ꯆꯪꯉꯦ ꯅꯠꯇ꯭ꯔꯥ 이런 능 지하도 괜찮아. 라, 아고 야고 봐 이런 능 지하 비로는 사파 가 아니고 이 야고 또 되냐. 이런 능 지하 비로. 떠면지. 라. 이제 야고 들어. 오케이 오케이 그래서. 아니 비디오 넘비 비디 가이 가이. 아이 아이 거도 돼. 오케이 오케이 넘비로. 안드리야. 야래 야래. กระดาษนี่ยังไงก็ดูดิสิงห์จะไปอินมาเนี่ย
뭉자 뭉자 레오 아 파리네 Come on, come on. Fred, come on. Đây đây nè. Anh đi liền con nào. Vào đi, huấn luyện price. Thả vip lên này. 양 오비데거 거기 호지기 아할라만 이치나오 매양기 뭐기 오버 오피니언도 양 파자파자는 퐁도피리 뭐기 오버 오피니언 페이 칼리 파테 칼리 그수 가이블라이테 뭐도 에직션 레이 칼리 레이테 칼리 가는 거 아두기더먹다디 양 티는 다같저리 뭐고이부 아두가 간노디 떠웨 아니 아토파 에직션 레이브라 항보디 파자나 암다 쿰나르트레 아두기더먹다니 아이나 합트리도 aduna moigi phongdokjari yam fajana aduga angang khara yawido angang khara yawdudi ai 18 plus ki question hangdabni ko adum moidi icham jam addiction mari do adugi oina hangbane adune mi je aina kuntra mo mini phu mo hange ko mini phu mo hangbo ji da kuntra khara hena ada mo responsive fajana pide ba tai gai kai boy fajana pirak jar ko ado responsive ko gai dei lo habja bani ko ado si harga mo aigi oibo opinion mati mo phongdo ga video solution jage aigi oibo opinion je khoi nga sai sina halaman ge na pirak ko adu contrast la pero ga ni ko ai ai jo ai opinion na ma lai jari ni ko adu aina mayang ga mana bra khoi pra ni ying thuk pa chatlu ba ne adu mo gi jo opinion pisan re aina jo loksin jare adu ying jare mo gi sat ki do adu aigi oibo opinion ju bijara ke ko aigi oibo opinion da ai ha ke ko addiction manga je addiction manga ma am da phate obsession ba de phate ko obsessed di la dene ko kitang bo to bo phataba addiction ani le ri ba karam addiction no khangbra ni sagi addiction ga porn ga masturbation ga addiction ji sidi 100% ko thakadam 100% da 100% ga thakadam ne ba na ai wanda mo harak pe nang na sa bo porn addiction lai ri hari du nang kai no 100% ko thalwa ji nang ngai ni cha nai bra na chumme ba ai example pi jage ko yam ten ba tam la sam de example pi jage ba ai sai tom to ko ai ji tam da tari lak taw le ba ko adu agadi mathang hapta dai taru lok taw no khana do mathang ta dai zero taw ha ran 100% ko thol ha ran te ba adu ingam moi ko adu physically impossible oi ga tra mentally ha ga kai no adu gum ba try to ya ba taw ro bani ka that pa dia adu go relapse dum to kan no back to day 1 back to day 0 do adum la halakani ba hana taw ba du ma halakani ba aduna hojiki pot oi na jab do taru lok taw da ba mathang hapta da manga rak to ko da ba mathang hapta da taru lok to ko da nang di hapta am da amara khak taw re ko adu di ka that lo sini ya yin các thất lô tàu nó đâu các thất lô vậy, tôi cái gym cũng mới tham gia với chị nào sinh yết cũng mới khai thác cái cái khang progressive overload hypertrophy đó cái hai năm được có, anh năng cái kilo trang à đó try cái nó reps try thôi là in manga mấy vậy, à đấy mà thằng trang à ilang na bukan ra increase tàu na bukan ra sẽ đàn ông decrease tàu na bukan ra, à đấy mà ni sagi chắc mà này có, à đấy mà năng chụp tay là tham bao đó taru là cái thằng zero dùng na bukan ra đấy mà nó mà handar adum handarakpa adu 100% ka thakadaba maram di ko akoi chinau kharana haibirakpa yawe masturbation ka gi kana ba lei khole na ko ado ama leiba kana ba ama leiba matam da kana da chama tholakani ba yam ti akoi gi mentally physically am ti shoi ebc gi poche akoi gi life ta ko aduna ka that lo haijini aina haije ai haningi ji ko nangi kana ba ama do yeng na bu khona da kana da chama lak tu ni adu di kai kana sukan kana de agi motogo masturbation ga ni saga ji mun ka talo game gi leveling up principal am le riba level up to gi principal am le riba ko sigi principal je akoi masculine men akoi real life to ko akoi challenge ka to je sida real life ta pan na matam nam ti kana ba phangi ai samak to bo apply to ba principal ni simedi ko ade di social media gi aroi bi 50-50 ni social media je kana ba side ama kana da ba side ama kana ba side je akoi fadani use to ba hai bi da ba adu ge de akoi tina kana ni haina ba le ko be a creator nor a consumer kana ga ada aina mo haijaning badi adu di mo akoi de hekta panjam di ara ba akoi create tong ngai karai di le consume tong na akoi create tong ngai le ba consume di apa photo in to ha ne ba ai like pa ro ba video kana ba yeng ba ka da ai kitang ngang ngam dari ne ba na traga di ai consume tong ro di ai ngang si ngang myam am tang ngam ba aduna social media da ju consume to bu ju apa ba mong da consume to da ba nupi da obsess to ocean ba jina ko nupi da obsession ba je nupi gi mausa la ne bi na khoi sembirak la ba nupi bi singi moi gi shakti magun moi gi feminine energy si je fajana khangdo aba ko atu moi gi energy ja khoi na motivation do din se na ba
for example ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯣꯕꯀꯣ ꯌꯦꯡꯉꯣ ꯁꯤ ꯅꯣꯏ ꯅꯁꯥ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯒ ꯎꯕꯁꯦꯀꯣ ꯃꯁꯛ ꯐꯖꯕ ꯍꯥꯏꯔꯒꯦ ꯐꯦꯃꯤꯅꯤꯟ 이너지 ꯆꯦꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯑꯩ ꯇꯥꯛꯊꯣꯛꯇꯣꯏꯅꯣꯗꯤ ꯍꯩꯇ꯭ꯔꯦ ꯑꯗꯨꯑꯣꯏꯁꯨ ꯈꯪꯗꯤ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯑꯗꯨꯝ ꯐꯦꯃꯤꯅꯤꯟ 이너지 ꯅꯨꯄꯤꯈꯩꯅꯁꯨ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯅꯨꯄꯥ ꯑꯗꯨꯝ ꯈꯪꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯁꯀꯨꯂꯤꯟ ꯀꯩꯅꯣ ꯐꯦꯃꯤꯅꯤꯟ 이너지 ꯌꯥꯝ ꯆꯦꯟꯂꯝꯒꯗꯕ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯗꯣ ꯃꯣꯏꯒꯨꯝꯕ ꯎꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯐꯤꯂꯤꯡ ꯑꯃ ꯐꯥꯎꯕꯅꯦꯕ ꯁꯤꯒꯤ ꯐꯤꯂꯤꯡꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯨꯁ ꯇꯧꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯗ ꯋꯦ ꯑꯣꯐ ꯗ ꯁꯨꯄꯔꯃꯦꯟ ꯑꯩ ꯁꯤ ꯂꯥꯏꯔꯤꯛꯁꯦ ꯍꯟꯖꯤꯟ ꯍꯥꯏꯔꯛꯀꯅꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯀꯥꯟꯅꯕ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪꯗ ꯅꯠꯇꯦ ꯌꯥꯝ ꯊꯤ ꯌꯥꯎꯔꯦ ꯅꯨꯄꯤꯒ ꯊꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯈꯩꯒ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯗꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤ ꯅꯩ ꯍꯥꯏꯗꯨꯅꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯨꯄꯤꯗ ꯈꯛꯇ ꯅꯠꯇꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯣꯏꯁꯦ ꯅꯆꯦꯗ ꯇꯧꯕ ꯌꯥꯅꯤ ꯅꯆꯜꯗ ꯇꯧꯕ ꯌꯥꯅꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯗ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯗꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯃꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯈꯪꯗꯣꯛꯄꯅꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯁꯀꯨꯂꯤꯟ ꯑꯣꯏꯅꯕꯁꯨ ꯇꯥꯛꯄꯅꯦꯕ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯤ ꯃꯇꯦꯛ ꯈꯛꯇꯅꯤ ꯄꯤꯔꯤꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯋꯥꯅꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯦꯕ ꯁꯤ ꯐꯣꯡꯗꯣꯏꯁꯦ ꯐꯦꯛ ꯀꯩꯀꯥꯒ ꯇꯨꯡ ꯏꯟꯅꯔꯒ ꯑꯩꯅ ꯁꯤ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨ ꯇꯧꯔꯛꯀꯦ ꯃꯉꯥꯃꯛꯁꯦ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒ ꯑꯐꯕ ꯁꯥꯏꯠꯇ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯄꯣꯔꯟ ꯀꯩꯀꯥꯁꯦ ꯀꯩꯒꯤꯅꯣ ꯁꯤ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯀꯌꯥꯝ ꯀꯥꯟꯅ ꯈꯜꯂꯛꯀꯅꯤ ꯈꯣꯠꯀꯅꯤꯁꯦ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯈꯛ ꯅꯠꯇꯕ ꯃꯇꯨꯡꯗ ꯄ꯭ꯔꯨꯐ ꯀꯩꯀꯥ ꯐꯦꯛ ꯀꯩꯀꯥ ꯌꯥꯎꯔꯒ ꯏꯟꯅꯔꯛꯀꯦ ꯃꯊꯪꯗ ꯁꯦꯝꯃꯛꯀꯦ ꯚꯤꯗꯤꯑꯣ ꯇꯣꯄꯤꯛ ꯑꯃꯃꯝꯈꯛ ꯇꯧꯔꯒ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯒꯦꯃꯤꯡꯅꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅꯦ ꯅꯨꯄꯤꯗ ꯑꯣꯕꯁꯦꯁ ꯑꯣꯏꯕꯅꯦ ꯁꯤ ꯑꯍꯨꯝꯁꯤꯒꯤꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯁ ꯐꯖꯅ ꯁꯤꯖꯤꯟꯅꯒꯅꯤꯁꯦ ꯍꯥꯏꯒꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯣꯔꯟꯒ ꯅꯤꯁꯥꯒꯁꯤ ꯅꯤꯁꯥꯗꯤ ꯑꯩ ꯇꯧꯗ꯭ꯔꯦ ꯍꯥꯏꯀꯣ ꯄꯣꯔꯟꯒꯁꯤꯗꯤ ꯑꯩ ꯏꯁꯥꯐꯥꯎ ꯐꯠꯇ꯭ꯔꯤ ꯑꯗꯨꯒ ꯅꯣꯏꯗ ꯑꯩꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕ ꯍꯥꯏꯗꯤ ꯇꯥꯛꯄ ꯑꯗꯨꯗꯤ ꯈꯤꯇꯪ ꯑꯩꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅ ꯈꯟꯖꯩꯕꯀꯣ ꯑꯇꯩꯈꯩꯁꯤꯗꯤ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯂꯣꯏꯅ ꯇꯧꯔꯦꯕ ꯒꯦꯝꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯌꯥꯝ ꯊꯤ ꯀꯥꯟꯅꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯨ ꯀꯥꯟꯅꯩ ꯅꯨꯄꯤꯒꯤꯁꯤꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯀꯦꯀꯣ ꯃꯊꯪꯒꯤꯗ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯣꯐ ꯇꯣꯄꯤꯛꯄꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯩꯅꯣꯃ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯒꯦꯕꯀꯣ ꯋꯥꯍꯪꯁꯦ ꯅꯪ ꯅꯁꯥꯅꯇꯣꯝꯗ ꯍꯪꯖꯧꯕꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯅ ꯋꯥꯍꯪꯁꯦ ꯄꯨꯊꯣꯛꯄ ꯋꯥꯅꯦꯕꯀꯣ ꯑꯩ ꯏꯁꯥꯇꯣꯝꯗ ꯋꯥꯍꯪꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯖꯕ ꯋꯥꯍꯪꯅꯦꯕ ꯑꯍꯥꯟꯕ ꯋꯥꯍꯪ ꯅꯪ ꯅꯁꯥꯁꯦ ꯍꯧꯖꯤक ꯀꯔꯝꯕ ꯐꯤꯕꯝ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤ ꯅꯪ ꯅꯁꯥꯁꯦ ꯀꯔꯝꯕ ꯐꯤꯕꯝ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗ ꯅꯪ ꯅꯁꯥꯁꯦ ꯀꯔꯝꯕ ꯐꯤꯕꯝ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤꯡꯉꯤ where do you wanna be ꯅꯪꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯅꯤꯡꯉꯤꯁꯦ ꯁꯤꯃ ꯈꯪꯗꯣꯛꯑꯣ ꯑꯅꯤꯁꯨꯕꯗꯀꯣ ꯑꯍꯨꯝꯁꯨꯕꯗ ꯅꯪꯅ ꯂꯩꯅꯤꯡꯉꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯌꯧꯕ ꯌꯥꯒꯗꯒꯦ ꯀꯃꯥꯏꯅ ꯅꯪꯅ ꯀꯩ ꯊꯕꯛ ꯇꯧꯔꯒ ꯅꯪꯒꯤ ꯃꯐꯝꯗꯣ ꯌꯧꯕ ꯌꯥꯒꯗꯒꯦꯅ ꯁꯤꯁꯦ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯄꯦꯄꯔ ꯑꯃꯗ ꯐꯖꯅ ꯏꯊꯣꯛꯑꯣ ꯅꯁꯥꯅ ꯅꯁꯥꯗ ꯑꯣꯏꯗꯕ ꯉꯥꯡꯖꯕꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯅꯕ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕꯗꯤ ꯅꯁꯥꯅ ꯅꯁꯥꯗ ꯑꯣꯏꯗꯕ ꯉꯥꯡꯖꯕꯁꯦ ꯅꯁꯥꯅ ꯅꯁꯥꯗ ꯑꯣꯏꯗꯕ ꯉꯥꯡꯖꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯏꯖꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯆꯦꯁꯤꯗ ꯏꯊꯣꯛꯑꯦꯕꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯍꯞꯇꯥ ꯑꯃꯗ 3 ꯇꯧꯕ ꯅꯪꯅ ꯑꯩꯗꯤ ꯍꯩꯅꯗꯦ ꯄꯥꯛꯅ ꯍꯞꯇꯥ ꯑꯃꯗ ꯃꯥꯁꯇꯔꯕꯦꯁꯟꯁꯦ 2ꯈꯛ ꯇꯧꯋꯦ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯅꯪ ꯊꯤꯟꯖꯜꯂꯛꯑꯅꯦꯕ ꯑꯗꯨ ꯌꯥꯗꯦꯕ ꯅꯁꯥꯅꯇꯣꯝꯗ ꯐꯖꯅ ꯑꯣꯅꯦꯁꯇꯤ ꯑꯣꯏꯖꯒꯗꯕꯀꯣ ꯅꯁꯥꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯃꯛꯀꯅꯦꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯪꯂꯤꯁꯁꯦ ꯑꯩꯒꯤ ꯁ꯭ꯇꯦꯖ ꯍꯥꯏꯔꯒꯦꯀꯣ ꯏꯪꯂꯤꯁꯀꯤ ꯁ꯭ꯇꯦꯖꯁꯦ ꯑꯩ ꯏꯊꯣꯛꯄ ꯍꯩ ꯄꯥꯊꯣꯛꯄ ꯍꯩ ꯃꯤꯅ ꯉꯥꯡꯉꯛꯄ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯧꯁꯟꯕ ꯉꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯏꯇꯣꯝꯗ ꯑꯩꯅ ꯍꯧꯖꯤꯛꯀ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯏꯪꯂꯤꯁꯇ ꯖꯔ ꯂꯥꯎꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦꯕ ꯁꯤ ꯑꯩꯒꯤ ꯁ꯭ꯇꯦꯖꯅꯦꯕ ꯂꯩꯔꯤꯁꯦ ꯑꯩꯅ ꯌꯧꯅꯤꯡꯉꯤꯕ ꯃꯐꯝꯁꯤꯅ ꯀꯩ ꯏꯪꯂꯤꯁꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯏꯪꯂꯤꯁꯇ ꯂꯣꯏ ꯉꯥꯡꯕ ꯉꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯟꯇꯦꯟꯁꯦ ꯏꯪꯂꯤꯁ ꯀꯟꯇꯦꯟꯗ ꯁꯦꯝꯃꯛꯄ ꯏꯪꯂꯤꯁ ꯚꯔꯖꯟꯗ ꯁꯦꯝꯃꯛꯄ ꯁꯤ ꯑꯩ ꯌꯧꯅꯤꯡꯉꯤꯕ ꯁ꯭ꯇꯦꯖꯇꯨꯅꯤꯀꯣ ꯀꯃꯥꯏꯅ ꯌꯧꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯨꯡꯇꯤꯖꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯏꯪꯂꯤꯁꯁꯦ ꯑꯗꯩꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕ ꯀꯥꯟꯗ ꯂꯣꯟꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯄꯥꯡꯅꯗꯤ ꯐꯪꯗ꯭ꯔꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕꯨ ꯍꯥꯏꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯗ ꯋꯥꯠ ꯔꯥꯏꯁ ꯌꯨ ꯀꯨꯛ ꯑꯅ ꯍꯪꯒꯗꯣꯏ ꯃꯉꯥꯏꯔꯦ ꯂꯩꯇꯦꯕ ꯃꯐꯝꯁꯦ ꯉꯥꯡꯅꯤꯡꯉꯥꯏꯁꯦ ꯑꯩꯅ ꯂꯥꯏꯔꯤꯛꯀ ꯐꯖꯅ ꯇꯝꯗꯅ ꯈꯣꯠꯇꯅ ꯀꯣꯂꯦꯖꯀꯨꯝꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯨꯝꯗ ꯉꯥꯛꯇꯅꯦ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤꯅꯦꯕ ꯌꯨꯝꯗ ꯑꯩꯒꯤ ꯊꯕꯛ ꯁꯨꯏꯌꯦꯕꯀꯣ ꯊꯕꯛ ꯑꯗꯤ ꯄꯩꯁꯥ ताꯟꯕꯒꯤ ꯃꯆꯤꯠ ꯈꯔ ꯇꯧꯖꯔꯤꯑꯕꯀꯣ ꯑꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯁꯨꯏꯌꯦꯕ ꯋꯔꯛ ꯐ꯭ꯔꯣꯝ ꯍꯣꯝꯅꯦꯕ ꯑꯩꯒꯤꯁꯤꯗꯤ ꯑꯗꯨꯅ ꯏꯪꯂꯤꯁꯁꯦ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯕ ꯏꯕ ꯄꯥꯕ ꯑꯗꯨꯒꯤꯗꯤ ꯏꯪꯂꯤꯁꯀꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥꯁꯤꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯏꯪꯂꯤꯁꯁꯦ ꯉꯥꯡꯉꯦꯕꯀꯣ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯉꯝꯃꯤꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯑꯩꯅ ꯌꯧꯅꯤꯡꯉꯤ ꯁ꯭ꯇꯦꯖꯁꯦ ꯀꯃꯥꯏꯅ ꯌꯧꯒꯗꯒꯦ ꯍꯥꯏꯔꯗꯤ ꯁꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯌꯧꯔꯛꯏꯗꯅ ꯁꯤ ꯁꯨꯃꯥꯏꯅ ꯈꯪꯉꯣꯕ ꯅꯣꯏꯁꯨ ꯅꯁꯥꯅꯇꯣꯝꯗ ꯁꯤ ꯋꯥꯍꯪꯁꯦ ꯑꯗꯨꯝ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯕ ꯌꯥꯕꯅꯤꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯕ ꯌꯥꯕꯅꯤ ꯅꯁꯥꯅꯇꯣꯝꯗ ꯑꯗꯨꯝ ꯍꯪꯖꯧ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯃꯥꯏꯟ ꯇꯧꯖꯩ ꯁꯣꯏꯔꯛꯄ ꯌꯥꯎꯔꯛꯀꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯕꯦꯛꯇꯨ ꯆꯠꯍꯟꯒꯗꯕ ꯑꯗꯨꯝ ꯁꯤꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯀꯣꯏꯁꯟꯁꯦ ꯍꯪꯉ ꯂꯩꯌꯣꯕ ꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯖꯔꯅꯤ ꯂꯦꯠꯁ ꯒꯣ ꯗꯤꯁ ꯖꯔꯅꯤ ꯇꯨꯒꯦꯗꯔꯁꯦ ꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯂꯒꯗꯤ ꯐ꯭ꯔꯤꯅꯤꯀꯣ ꯄꯩꯁꯥ ꯀꯌꯥ ꯑꯝ ꯆꯪꯒꯗꯕ ꯅꯠꯇꯦ ꯌꯥꯎꯕꯤꯅꯤꯡꯂꯒꯗꯤ KS Star 7
2023@gmail.com ꯁꯤꯗ ꯃꯦꯁꯦꯖ ꯇꯛ ꯂꯥꯎꯅ ꯊꯥꯖꯟꯕꯤꯔꯣ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯖꯤꯃꯦꯜꯁꯤꯗ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯃꯤꯟꯅꯕ ꯌꯥꯔꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯐ ꯐꯠꯇ ꯈꯟꯅꯁꯤ ꯁꯤꯅꯤ ꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯆꯤꯠ ꯑꯃꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯑꯣꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯗ ꯗꯦꯁꯇꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯃ ꯍꯥꯏꯕꯗꯣ ꯗꯦꯁꯇꯤꯅꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯑꯦꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯦꯅꯦꯕꯀꯣ ꯕꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯧꯅꯤꯡꯉꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯅꯦꯕ ꯀꯩꯅꯣꯗꯒꯤ ꯍꯥꯏꯔꯁꯤꯅꯦ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯁꯤꯅꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏꯅꯦ ꯁꯤꯡꯖꯃꯩꯗꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅ ꯀꯩꯅꯣ ꯕꯖꯥꯔꯐꯥꯎ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯁꯦꯕ ꯁ꯭ꯇ꯭ꯔꯦꯠꯇ ꯃꯦꯟ ꯔꯣꯗꯇ ꯆꯠꯈꯤꯗꯣꯏꯅꯤꯗꯅ ꯃꯦꯟ ꯔꯣꯗꯇ ꯆꯠꯄꯁꯤꯗ ꯈꯪꯉꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯁꯤꯡꯖꯃꯩꯗꯅꯤꯀꯣ ꯕꯖꯥꯔꯗꯅꯤꯀꯣ ꯑꯩꯅ ꯌꯧꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩꯅꯦꯕꯀோ ꯕꯤ ꯑꯩꯅ यौनिꯡꯉꯤꯁꯤꯅ ꯕꯖꯥꯔꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗꯇ ꯖꯔ ꯆꯠꯈ꯭ꯔꯒꯗꯤ ꯊꯨꯅ ꯌꯧꯔꯅꯦꯕ ꯁꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯅ ꯑꯃꯨꯛ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯑꯃꯨꯛ ꯀꯩꯁꯥꯝꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯑꯗꯩ ꯀꯩꯁꯥꯝꯄꯥꯠꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯩ ꯁꯨꯝ ꯆꯠꯂꯨꯔꯦ ꯃꯣꯏꯔꯥꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯕꯖꯥꯔ ꯑꯃꯨꯛ ꯌꯧꯍꯟꯕꯅꯦꯕ ꯁꯤ ꯅꯣꯛꯅꯤꯡꯕꯗꯤ ꯁꯤꯃꯛꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤ ꯗꯦꯁꯇꯤꯅꯦꯁꯟ ꯌꯧꯕ ꯃꯐꯝꯗꯣ ꯑꯗꯨ ꯅꯠꯇꯕꯗ ꯂꯥꯡꯐꯥꯡ ꯆꯠꯂ ꯂꯩꯔꯤꯅꯦꯕ ꯑꯗꯨꯝ ꯀꯥꯟꯅꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯇꯝꯗ ꯌꯥꯝ ꯊꯤ ꯁꯥꯡꯗꯣꯛꯏ ꯄ꯭ꯂꯁ ꯌꯧꯗꯕꯕꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯅꯁꯥꯅ ꯂꯝꯕꯤꯗꯣ ꯈꯪꯉꯦꯗꯅ ꯃꯦꯟ ꯔꯣꯗꯇ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯗꯤ ꯅꯪ ꯆꯠꯆꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯒ ꯑꯦꯂꯥꯏꯟ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯄꯥꯝꯃꯤꯕ ꯃꯐꯝꯁꯦ ꯌꯧꯅꯤꯡꯕ꯭ꯔꯥ ꯈꯟꯒꯗꯕ ꯁꯤ ꯑꯗꯨꯝ ꯈꯟꯖꯔꯣ ꯑꯩ ꯉꯁꯥꯏ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯍꯨꯝꯗꯣ ꯑꯗꯨꯒ ꯆꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯝ ꯁꯤ ꯋꯥꯍꯪꯈꯩꯁꯦ ꯑꯗꯨꯝ ꯅꯁꯥꯅ ꯑꯗꯨꯝ ꯍꯪꯖꯔ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯍꯪꯖꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯥꯏꯟꯗꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯀꯥꯟda ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯨꯡꯁꯤꯠꯁꯤ ꯁꯥꯟꯅꯔꯦꯗꯅ ꯉꯥꯛꯇꯪ ꯋꯥꯈꯜ ꯂꯥꯡꯐꯥꯡ ꯈꯜꯂꯛꯄꯗꯣ ꯑꯗꯨ ꯀꯩꯅꯣꯅꯦ ꯔꯦꯄꯤꯇꯦꯁꯟ ꯑꯃꯅꯦ ꯀꯥꯏꯅ ꯈꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯕꯦꯛ ꯑꯃꯨꯛ ꯂꯥꯛꯄꯗꯣ ꯑꯩꯁꯦ ꯂꯥꯡꯐꯥꯡ ꯈꯜꯂ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯄꯤꯌꯣꯕ ꯁꯤ ꯂꯥꯏꯐꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯏꯔꯨꯔꯦ ꯍꯟꯖꯜꯂꯛꯑꯣ ꯑꯗꯨꯝ ꯁꯣꯏꯔ ꯂꯩꯕꯗꯤ ꯌꯥꯗꯦꯀꯣ ꯁꯣꯏꯔꯛꯄꯗꯤ ꯑꯗꯨꯝ ꯁꯣꯏꯔꯛꯀꯅꯤ ꯅꯪ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯂꯥꯏꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯄꯥꯋꯔꯒ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯝꯃꯒꯗꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯀꯃꯟ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏ ꯁꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯖꯛ ꯂꯥꯎꯅ ꯍꯟꯖꯟꯕꯤꯔꯛꯑꯣ ꯅꯪ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯤ ꯐꯠꯇꯦꯀꯣꯅ ꯈꯪꯖꯔꯛꯑꯣ ꯅꯁꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤ ꯐꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯇꯣꯄꯤꯛ 5가 ꯍꯥꯏꯖꯕꯗꯣ ꯑꯗꯨꯒꯤ ꯑꯃꯃꯝꯈꯛ ꯑꯣꯏꯔꯒ ꯑꯣꯄꯤꯅꯤꯌꯟ ꯈꯛ ꯅꯠꯇꯕꯤꯗ ꯐꯦꯛ ꯀꯩꯀꯥꯒ ꯂꯣꯏꯅꯔꯒ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯃꯃꯥꯡ ꯚꯤꯗꯤꯑꯣꯁꯤꯗ ꯚ꯭ꯌꯨꯁ ꯀꯩꯁꯨ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏ ꯑꯩ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤꯀꯣ ꯑꯗ ꯌꯥꯝꯃꯒꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯑꯅꯧꯕ ꯃꯤꯅ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯅꯣꯏꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯨ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯁꯤꯗꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅꯒ ꯌꯦꯈꯥꯏ ꯊꯨꯒꯥꯏꯔꯛꯄ ꯌꯥꯏꯕ ꯅꯪ ꯍꯥꯏꯗꯣ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯒꯦ ꯂꯩꯔꯝꯃꯒꯁꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯂꯩꯌꯦꯅ ꯍꯥꯏꯖꯩꯁꯤꯅꯤ ꯁꯤ ꯂꯩꯔꯝꯃꯒꯁꯨ ꯁꯦꯝꯗꯣꯛꯀꯗꯕꯅꯦꯕ ꯑꯣꯀꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒꯤ ꯃꯤꯡ ꯀꯧꯕ ꯑꯩ ꯁꯨꯅꯤꯜ ꯀꯧꯋꯦ ꯁꯨꯅꯤꯜꯒꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯁꯤ ꯀꯩꯅꯣ ꯂꯩ ꯍꯤꯡꯒꯣꯜꯗꯩ ꯑꯣꯀꯦ ꯑꯩꯅ ꯇꯥꯔꯁꯟ ꯀꯧꯋꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯅ ꯃꯥꯔꯇꯤꯟ ꯀꯧꯋꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏꯁꯨ ꯃꯉꯥ ꯀꯨꯝꯃꯗꯕꯅꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯔꯦ ꯅꯪ ꯀꯨꯝꯃꯁꯤꯔꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯔꯥ ꯑꯇꯣꯞꯄꯒ ꯑꯇꯦ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯃꯥꯒꯤ ꯑꯦꯗꯤꯛꯁꯟ ꯅꯨꯄꯤꯗ ꯆꯣꯞꯁꯟꯕ ꯋꯥꯅꯔꯦ ꯍꯦ ꯑꯗꯨꯗꯤ ꯁꯣꯅꯥ ꯀꯂꯔꯦ ꯅꯨꯄꯤꯗ ꯆꯣꯞꯁꯟꯕ ꯑꯩ ꯆꯣꯞꯁꯜꯂꯦ ꯍꯥꯏꯁꯤꯗ ꯂꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯗꯤ ꯉꯥꯛꯇꯪ ꯇꯧꯕ ꯋꯥꯔꯦ ꯅꯨꯄꯤꯗꯀꯣ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕꯗꯤ ꯅꯨꯄꯤꯗ ꯆꯣꯞꯁꯟꯕꯅ ꯃꯋꯥꯏ ꯅꯨꯄꯤ ꯆꯣꯞꯁꯟꯕꯗ ꯃꯋꯥꯏ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯇꯧꯕ ꯃꯦꯟꯂꯤꯅꯦꯁꯀꯤ ꯃꯆꯥ ꯑꯝꯇ ꯌꯥꯎꯗꯕ ꯃꯁꯥꯁꯤꯗ ꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯍꯥꯏꯔꯒꯅ ꯃꯁꯛ ꯐꯖꯕ ꯂꯩꯕ ꯑꯦꯗꯤꯛꯁꯟ ꯑꯦꯗꯤꯛꯁꯟ ꯊꯥꯖꯜꯂꯛꯑꯅꯤ ꯁꯦ ꯃꯁꯜꯁꯤ ꯌꯦꯡꯉꯨꯁꯦ ꯌꯦꯁ ꯉꯁꯤ ꯃꯥꯁꯇꯔ ꯇꯧꯅꯤ ꯃꯥꯔꯇꯤꯟꯁꯦ ꯃꯁꯛ ꯀꯌꯥ ꯐꯖꯗꯕ ꯅꯨꯄꯥ ꯏꯃꯥꯟꯅꯕꯅꯦ ꯌꯦꯡꯉꯣ ꯃꯥꯔꯇꯤꯟ ꯑꯦꯗꯤꯛꯁꯟ ꯀꯩꯅꯣ ꯕ꯭ꯔꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗꯕꯨꯗꯤ ꯊꯦꯡꯅꯔꯦ ꯁꯣꯝꯒꯤ ꯑꯦꯗꯤꯛꯁꯟꯁꯦ ꯀꯩ ꯂꯩꯕꯤ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟꯅ ꯁꯛ ꯅꯨꯡꯇꯤꯖꯥꯒꯤ ꯁꯨꯝ ꯁꯛꯅꯦꯟ ꯇꯧꯔꯤꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯁꯦ ꯅꯪꯒꯤ ꯑꯦꯗꯤꯛꯁꯟꯅ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯑꯐꯕꯗ ꯂꯥꯝꯕꯤꯗꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯇꯥꯛꯄ ꯅꯪꯒꯤ ꯑꯦꯗꯤꯛꯁꯟ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯒꯦ ꯆꯨꯕꯗꯤ ꯍꯥꯏꯔꯛꯀꯅꯣ ꯇꯧꯈꯤꯕ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯑꯣꯀꯦ ꯁꯦ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟ ꯑꯃ ꯍꯪꯉꯨꯁꯦ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯩꯅ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯊꯕꯛꯈꯩꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯊꯤ ꯐꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯦꯗꯤꯛꯁꯟꯅꯤ ꯁꯤ ꯀꯣ